Ottoman Empire Part 4 mga suba Ottoman gi Sultan Mahmud I Angura gi lan natraga Battle of Ankara gi matungda Amir Taimur gi khutta Sultan Bayezid khakta loisin kiba natana asumna khalli Inter Ottoman Empire machet kaya thokna chaiduna mangkraboy Amir Taimur na Turk leader kaya gi lam Usmani sing na lausin kibado makoi da hanna pithoki it means Ottoman gi area khara piksin kre yek na bayam kre lan asigi matungda Amir Taimur na Barusa amasung Aznikta lan taramki madudagi Amir Taimur Europe tamaga thengna bayaba mi udre khallaga China ki maikai pangki Western Turkey gi lam ayambadi Osmania singi khuttagi nanthokirami arem basaruk kharadudi Amir Taimur gi sipai singi namthak namsen amati mihat mipun kan bamaramna mi leitabugum tawkirami amarom da Ottoman singna Europe ta konsin kraba lamsing adusu makoi khutta gi nanthokpagi mong da leikirami Bulgaria Bosnia amasung Romania na chingba mafam dagi Ottoman singi mayok ta chat pahoraki adumakpu asigumba thak asi yaururabasu chahi tara ni thoi gi manungda Usmani singna amuk hanna loss oikiba sing loina handura lausin ki hanadagi hena amuk chawthoki masi tasengna Allah ki mateng makni maram Empire ase yamna sengba intention galoina semgat lambani makoi gi mapang pusingi dua gi mateng no oibani Amir Taimur na haijil laklaga Ottoman sing the piramba amang badagi hena Ottoman sing gi marakta makoi masen amaga hat na sunaki bana yamna mak hena amang batokan ki masi amana amadagi hen batanba pham munnaba maramdagi Sultan Bayezid ki macani patarukni ahan bada Sulaiman Pasha ani subada Al Tagral ahum subada Musa mari subada Isa manga subada Mustafa taruk subada Muhammad Sultan Bayezid ki ani subu macha Al Tagral bu Amir Taimur na Sehwas ta lan tarakpa matamda hingna phumlaga hatlam ki atopa macha manga mag Ankara warda mapagi mateng torami Musa mapaga loinana Amir Taimur gi khutta lanfa oiki Mustafa kai da mangkraba khanglam de hinglibra sikraba bhapta de lemhauriba macha atai Sulaiman Isa amati Muhammad chenakiduna Amir Taimur dagi hinghauki Amir Taimur chatkraba tungda makhoi masen amaga ningthau oibagi khatnaba haurakhi Sulaiman Pasha Europe ta chatkiduna Edrin city lausillaga mahak ningthauni haina lauthokre magi manau Isana Barusada mahakna lan tasillaga Barusa lausillaga Asia da magi lengak sasan haukre khwaigi atomba Muhammad tana Turkey gi nokchupta leiba Asia kauba area ama pibire maduda palluro hairam ki mayamba singna Muhammad asina makoi atai dagi thauna helammi tungda machin manau ahum sigi marakta lan yamna oiki aroibata Amir Taimurna phaduna pukiba makhoi gi machin manau Musa dubusu thadoraki masidagi masu yauna machin manau singi marakta lan oikre kaithangda ani khaktani ngahauki Musa amati Muhammad matang siwai de itihas ki nungai bamiku oma yoraki Musa amati magi army singna Constantinople attack toraki masidagi Constantinople gi Christian ningthona Muhammad tamateng ni ki Constantinople bu attack tobusu Ottoman amasung kandauri basu Ottoman aroi bada Musa gi army singna magi mawa inbalep ki amasung Muhammad ki oiki Musa gi time loisin khre matang siwaida hojik Europe amadi Asia da Ottoman singi amatta ngairba ningtho Muhammad oire mahakna ningtho oibaga entire Ottoman Empire mathong nairamdaba adubu phajana system na helaki Ottoman gi under dagi nanthok tuna chatkraba laibak singbusu mahakna pusillaki mahak chahi nipan palammi magi matamda akaiba amata thokide yamna mara tapna pumna makpu kollaga mana puramki Sultan Muhammad ki matamda Badaruddin ko nupa mathoraki ahan bada nupa si molbi amagi matau saduna punsi lelemki hairi nupa se Sultan Muhammad ki mayamba Musa gi timgi miweni Musa na Badaruddin asibu Ottoman singi khwaidagi wangba kaji gi post piduna thamlambani ahan bada mahakna manakta leiba alim singda lairik tamlammi madudagi amuk henna tamnaba misharamadi Makka da chatki expert singna hairi nupa se Amir Taimur gi nakta su chatlammi Amir Taimur alim ulama singbu shairi singbu nungsirami maramaduna mangonda su mana mathum yamna pirakki Musa na henglibu phau kaji oiramki hairi nupa se Musa sikraba tungda mahakna haibadi Badaruddin asina anauba dharma am puthoki dharma asigi matungina Muslim non Muslim anigi marakta thajabada khetnaba kaisu lehelamde mana
semlamba shariat asida akhoi shariat ki Islamic shariat na thingba halal oiba pot kaya bu haram mahak na selami audagi magi oidaba dharma adubu mayamda sandokpa horami tapna follower lising oiki magi anobo majhab ase sengna haribada yahudi masuni amasung christian singge mawang gumbani masibu ngasi free mason kawe tungda masigi matang video ma semlakpagi mawang yang Wallachia or Romania gi Amirga loinana ina khunba mayamna free mason sandokpa nupa Badaruddin bu yamna mateng pangki loinana Europe ki leibak singda magi changjapam walamde Sultan Muhammad na masigi wakaya se loichinna balanmi tenggolama thaki amasung maithiba pi Sultan Muhammad masamakna nupa asigi praloi semlaga magi anouba majhab thupchinna balaknaki adubu free mason ngasi su leiridana mayamna khangbiramgani Sultan Muhammad yamna cheksinba byabhar leiba mioini magi matamda Muslim non Muslim yamna nungsinana inglamki mahak yamna phaba mi oirami Amir Kirmaniana magi mayokta hanna lamhenki aduga maki under the lairoi haina khong thangatki adubu Sultan Muhammad na hanna namtharaga mahakpu kopirami Sultan Muhammad Ingkumja 1421 da Edrin city da laikide mahak 43 year tafaki siba matamda mahak asi Ottoman singgi anisuba yamna maruoiba sultan ni haina lawi Turk kanglupna mahakpu yamna izzat tawna ningsing lingasisu mana siramdaida magi macha Murad second Murad pu magi phamda sindaram ki mathangi video da makha amuk yengsi